Numidang athengba matam phawba kakwada miyamna maru oina nahasinga akanma mawongda athengba matam phawbada moknabagi thokdok thokkhre. Amadi Manipur Police na Jiribam Bazar dagi kuki nupi ni haina chungnaba nupi ama rescue tawduna imung manungda khusinakhre. Kurumjari ISCOM News ki Manipuri pau miyang tabiri bapumna makputaram nokjari hojik mapung oiba pau sing pijari. Hojik Veterinary and Animal Husbandry amade Transport Minister Oriba Kasim Basumge Ukhrulge hamlai khongdale be yumda ngarang numidang bom ama pokhaira khrai police ki matung ina hairiba bom adu ngarang numidang pung nipan makhai khara helakpa matamda minister gi yumna pokhai khibani hairi bom pokhaira khriba matam aduda minister masadi mayumda laikhide thogdok adu hek thokpaga police ki team mafam aduda sangsin ki thogdok aduda asok apanamata yaukhide amade police ki maikaidege case ama lokhat khrai. Minister Kasim Basumasi Naga People's Party ge mirep oina mikhalda mai paglak khibaga loinana hojik leiriba BJP lengak asiga satminaduna minister gi fam pairiba MLA amani. Numidang athengba matam phawba kakwada miyamna maru oina nahasinga akanma mawongda muknabagi thokdok thokkhre miyam adubu tankhaina bahotnabada security force ki maikaidege tega sel mok bomb na jingba kaya athengba numidang phawba kaptuna tankhaina bahotnaki nakal ani ki marakta muknaba hengalakpaga loinana khoisauna raba miyam aduna police tamna nung amadi nauri marusing kapsilakhi hairi maduda SP Imphal West District additional SP amade commando ki OC ge gari singda akai atoi sing thokki thogdok aduda chenaba miyoi kaya athengba matamda police na phagat ki haire. Manipur Police na Jiribam Bazar dagi kuki nupi ni chingnaba nupi ama rescue tawduna imung manungda khusinakhre hokhiba September gi tang 13 da ngawboi singson chahi nifuni thoibo rescue tawduna mahaki imung manungda khusinakhibani security force na Manipur gi law and order ngakna thamna bahotnabada sing amadi tampak ki chingna ningai oiba mafam singda thiba homba thabak chathabagi sarwama oina hairiba kuki nupi asibusu rescue tawduna imung manungda khusinakhibani. National Highway number 37 amade National Highway number 2 da nongmada changdraba yadraba potlam sing pusilakpa gari mathang sitna chani yankai humdoi amade chama yankai taret security ki akanba jaksal thorang marakta Imphal tamna pusilakhre. Sahi lising ani henbagi puwari lejariba iramdam Manipur asida mapalamdagi sangsilakpa kuki narco terrorist na atamnana Manipur gi micham mayamda landaraktuna mihat mipun miot minai kaya satharakliba thawong amade kuki narco terrorist nge thawong asida India amasong Manipur lengakna tumina laisinbagi thawongbo yaningde haiduna ngasi Imphal SK Andro SC gi manungda leba maira paibi lupsingna khongsat satpaga loinana wakat mi fam khrei miyam ge khongsat aduna aikhoi pre-maze agreement ki mamangda lairamba aduda hanjin jarage haina maira paibi lupsingna phongdorakle yari pok maira paibi lupna sinduna pangthokiba miyam ge khongsat adu magi laikai dege kholaw kaya lawraga lakna duna Thobal district ki manung chaliba yari pok kaithel ge traffic island phawba chatlaba matungda Imphal SK yari pok laimanai ge thongkhong lampakta pulap punduna kholaw kaya lawminakhi tungda laimanai multipurpose community hall da wakat mi pham su phamki ngasigi miyam gi khongsat amadi wakat mi pham aduda yaripok laimanai top singtha yambem nungai pokpe hoikap angtha amadi poiro khongjina chinggi khol kaya gi maira paibi lupsingna saruk yakhi miyam gi khongjang sangsilingai manungda kaithel sing potpham phamna khide dukan sing thonglona khi khongsat aduda saruk yakhi basingi Mahosiladuna yaripok maira paibi ki secretary konthokjam sanayana phongdo khibada India manu amasong Manipur lengakna mapaldagi central force mayam ama koksilaga misam miyam singbo ngakpi senbibagi mahutta mapalamdagi sangsilakli ba ko narco terrorist singbo sogatuna ekhoi micham miyam da oina nongmai matol onsilakpa asi mama oibisingna yamna kana yaningde Maharaj Bodhachandra gi matamda Manipur asi India da maja tawduna tin khrabani India gi citizen
ama oina Manipur miyambo ngakpi senbibagi mahutta nomo nomogi Manipur asi India ge loilam leibak amagumna leiba hena hena mayak senglakle maram aduna India ga khudyak pinakhiba maza agreement adu handok piro aikhoi iromdom ining tamna hingjarage India na lamdam asida thajilakliba Central Forcing asidi Sing tang na bane iramdam asida Central Forcing thamba sukpam pamdre aikhoi isana isabu ngaksarage aikhoi isana ngaksaragadi iramdam asida nongmadi soidana tangdu laitaba ingna sikna leiba haibadu oiragani haiki Assam Special Task Force STF na hokiba irai nimita sathakiba thiba hombagi thabak amada United Cookie National Army UK NAG yamna maru oiba miyoi ama Guwahati dagi phagat khrei pharba miyoi adude LS Joseph Songloi kawi chahi 13 sure mahak asi masana masabu UK NAG Finance Secretary ni hajai haire Songloi hariba misak ase Churachandpur dagini mahak Manipur amadi Assam ge ngamkhai gi mafam singda lona yadaba thabak kaya zathabada chenaba miyoi ni masigi mathakta mahak hadak ikoi kuidringai da National Highway number 2 ge Sapar Mainada bomb sizinaduna thong thugaibada chenabaga loinana Tamenglong da Indian Oil Corporation gi convoy da nongmai kapsan bada su sene hari mahaki mathakta STF asina IPC ge UAP Act ke makhada tongan tongan ba case sing file tokra hari Kakwala Stramlerektagi Naurem Sangitagi Puknungi Macha Sina Rems Hospital ge Maikaidege Kusinarakiba Togdoktagi Khoisaunaraba Miyam Nangarang Singjami Police Station da Irang Haukraba Matung Lenga ki Maikaidege Asi Ayuk Pung Mangadege Hauna Curfew Thamjin Krabasu Hingdabadi Yadi Suraga Chabana Anamba Oibana Hanagumna Khairamban Imakaithelda ahingdagi mafamdagi lakpa lalol itik tawbasingna thunglaba matung mana pujarakpa pochai sing ngasi anganbada kaithel de yonba amadi laibagi thabak sathanaki phanba yai ngarang ayuki pung 3 dagi nungthil pung 5 fawba curfew komthok loraba tungda irang kansilakpadagi nimiyungba matung pung 2 dagi curfew among thamjinki tungda ngasi ayuk pung 5 dagi nimiyungba pung 12 fawba lenga ki maikai dagi curfew komthokki adubo Naurem Sangitagi Thongdoka mari lenana semkiba JSC amade general strike lauthokle abuwa mana pai padili wari romayam shiru amate nata de rogaja ka pange mangu ya go mange smana ta bitong dana katana yonda dana amange adu de sine sha da bane sine ayamba oye hujise chinda nandi de thungai namda dai da salaga chuda ba no da ba chinta na da do nupa mi ta na da ni ni ki na do ya ware imu da di ne da namda sa thoga thabak singam chuga no ba salam ni na adu di ra ne sa pa ya de pri thingai le da na ne awa o su oye da su ta min ba pri su thingai le da ba ni da sing thoga da ngang pri thingai le da ba da ka ka go na ram da na upali teji ora uni da wala polo shala aduga an makhai ahum sila bazar yore adu pote ko se sela India lengak amati Manipur lengak na hojik thokliba irang asigi matangda manungda sanariba arun basing miyam da khanghalu ngasi phawboloi sindana leiriba Manipur gi irang asigi nakhai sengma tangtaba ama pami haina wangu ahalop laifam apun malop walal na hairi Bisnupur district ki kumbi kendra amade Kaksing district ki sugunu kendra gi manungda leiriba wangu gi apunba body ama oriba wangu ahalop laifam apun malop walal na sinduna ngarang numidang wangu gi tongan tongan ba mafam singdagi lakpa masing yam laba maira pabi singna hojik phawba sarkar asina loisindana leiriba lan asigi matangda pendabagi khalau kaya lauduna wangu lupa marup pekel legi hauduna wangu mamang sabal phawba maira gi khongsa chatki saruk yakhibi walal gi treasurer e ngo sanana phongdora khibada India lengak amadi state lengak animakna manungda sanariba arun basing Manipur miyam da khangalu irang ase kadai dagi kamdauna kari dagi kanana horakhibano masida kana kana mateng pangsile haibana chingba sing chapchana khidoptuna warosin purakadabani makhatana irang ase sangtharabade mairik pidage manjaubi horaktuna thohaningdaba thongdo kaya ama mok thoklaktuna imaleba Manipur ase mai hoduna chaglakpa yabage akibele haina su phongdokhi
adu singdana lilis apa matamda singda lilis apa matamdari kani mata tawba ngabdi aduga tampakta karigumba peace lelibu oiro akoi irang se losulu habigi lelibu oiro sappa matamda akoi gi manipur sarakana police thajelaga tia gas ka baga laba bule ka baga tugai ga dabagi jangkhai ga dabagi heta sinba masigi thongsi masu akoi aduki mati jajanite aduna akoi lan asi atuba matamda losulu karigumba lan asi losindaba taragadi akoi ngasi Manipur ki singkhong singa da laiba maya paibi ima event sato sati naharong paipna manga hauduna karigumba lanjang ama thong pataraga di Manipur se mari pidagi magjawi olakani habase masu ai Manipur saka gi mafanda apin tawse Andro Apunba Maira Paibi Association Amadi Mike Edomgi Club Taramangana Sakatuna Marang Midang Maira ki Kongsat Ama Andro Kangjebungdagi Hauraga Andro Kaitel Pauba Zatkriba Maira Kongsat Aduda Miyamna Manipur Muthatpa Yaroi Security Advisor Madi DJP Lautho Kuki Jo Terrorist Singna Maitei Michamda Landarakli Basi Kudakta Lefalu Tampakta Coming Operation Zathaba Yaroi Khulngak Phaba Yaroi Kuki Jo Terrorist Sing Kudakta Muthatlo Haiba Kholau Kaya Lauduna Khongjang Adu Sangsin Ki Kange, ako'y ngasi maitay siya ako'y kang madawari. Asi kumba mihan mi pun mayam sida. Ako'y mama ko bise ako'y ngasi pawo kang magamdar ako'y awa mayam mama kang na nalay. Ano asi kumba thawong se atong mga tanda waro sinja po simbiro. Ado ako'y maitay se tongan na taning bagi ako'y wakalon da ako'y sulay jare ngasi di Manipur se tongan na India dagi tongan pa pamle hawe se ay wapam se ngasi media adi kudang dagi ako'y Manipur se tongan na ako'y lejarege hay bo wapam se ako'y miyamda thamjage si hayga kenjage Job card holders singi transaction khudingmak thingjinbagi mayokta Haurang Sabal block ke manungsana laiba awang khunau gram panchayat ke job card holders singna wakat mifum pham khrei ngasigi wakat mifum aduda DC Imphal West na gram panchayat asige transaction khudingmak thingjinleba ase khudak talautu o haiba kholau kaya su lauki nakalamaramda maklang gram panchayat ke su job card holders singna Job card holders sing thabak suhan biyo amade gram panchayat asida financial transaction ge athingba thamliba ase khudakta lautho o haiba kholau kaya amasu lauki laga thambiriba thabak se athu matamda khudakta huji mangasi mak lokthokpiyo haiba thabak wafam se ai thamjage awang khunau gram panchayat ki development gi ayamba thabak thorom da su yingsinbiba gi mahutta athingba thambiraga akhoi bu thabak suhan bidaba sunaba isagi naksariba thabak tu akhoi da thingjinbiraga thabak suhan bidaba se asi akhoi gi yam pendaba yam nongai taba maso ai sing su thamjage adu akhoi na laagi ba thabak thorom se akhoi thambiriba athingba se kari maram gi tamakta akhoi gi athingba thambiriba no haiba sing su ai thangmi ya ai wahong ai hanga ai simasu mai ne ba singa wahong ai hangjage ba National Highway number 2 Imphal Kohima lambi ge Kangpokpi district ke Yangkon Pau amade Daile ani ke lambi marakta chingning khairakpadage lebak sing lokthokna ba hayeng numidang pung 8 phawba hairiba lambi paring asida athingba leigani hairi ngarang Kangpokpi district police amade National Highway Infrastructure Development Corporation Limited NISIDCL ani ke marakta phamkiba mifam amada athingba asi thamkibani lambi mathakta leiriba leibak sing ase lokthokpada khudong chanaba mari lenaba SP Kangpokpi additional deputy commissioner Kangpokpi amade mari lenaba NSIDCL ge official singda su pau piduna numin ini asige manungda lambi ase hanagum chatpa yana ba hotnabada mateng panghanba haina su yanaki Manipur yauna awang nongpok lamdamda lakadauri ba pung nifunipal asida yamna kanna nong sugani haina India Meteorological Department hairi weather report asigi matung ina Manipur Mizoram Nagaland Tripura Assam Meghalaya amadi Sikkim da lakadauri ba numinini asida akanma mawongda nong sugani hairi
Assam ngasi class 3 government post ki damak ayuki pung taramakhai degi thaba hokiba written examination ga mari lenana Assam lengak na ayuki pung taramakhai degi nungthil pung mama makhai phawba internet suspend tawkhrei khongthang ase candidate singna written examination thaba matamda nataba pambai sijinnabada thingnabani hairi internet suspend tawbagi warep ase district kunipal da candidate lakh tarama thoi henbana center lising ani chahum supna mangada class 3 government post asiki damak written test Thana Basembaga, Mari Lenana, Laukibani, Hyderabad Center Sigimanunda, Center Samri Kunmapandi, Mamang the Takiba examination singda, Nataba Pambai Kaya, Sizinabagi, Watok Laiba Maramna, sensitive Oiba, Mafumni Haina, Mark Toduna, Tamle. Luslak Padam, Maru Eba Pau, Amupizari. Veterinary and Animal Husbandry amadi Transport Minister Oiriba Kasim Basumgi Ukrulgi Hamle Kongdalai Beyunda Maranimida Bomb Ama Pokaira Kray Namidang Athengma Matam Pawba Kapwada Miyam Namaru and Naha Singa Ganma Maonda Athengma Matam Pawba Moknabagi Tokdok Tokray Manipur Police na Jiribam Bazar dagi Kuki Nupi ni Chingnaba Nupi ama rescue tawduna imong manungdo ko sinakray. Hojik phabuga yunadi ISCOM News na pijaba Manipuri pau matang asada loisinjari miyeng tabiriba pumna makpo mukahna khurumjari.